Kaksing Higher Secondary School gi principal transfer tawbagi wathoki waroi sinama lengak na puraktriba fawba ngasi amadi ngarang ge hing nongyai dagi Kakching pumba matam kaktana ban tawragani haina Kakching Higher Secondary School gi Student Union gi Finance Secretary Venus oinam na ngarang phongdokhibani School gi Maheiroi singna changsiliba khongjanggi mari leinana ngarang Venus oinam na paumi singda phongdorakibada school asigi principal transfer tawbagi order adugi mayokta school gi Maheiroi singna hokiba megi tang kunithoi dagi yaningdaba phongdoktuna chara henba yauna tongan ba khongjang kaya changsinduna lakli khongjang asida Maheiroi Nupi taruk Aruba Phibamda Laikatnari khongjang sing asigi saruk ama oina mari leinaba department singda piba yaba memorandum amadi appeal tawduna lakli adubu hojik fawba lenga ki maikai dagi positive oiba response amata pirakpa leitri Jairaga sida MLA Dr. Usam Deven masamak unaba chalubada unabagi khudong chaba adu pirakhide loinana tha kharaki mamangda MLA masamak na commissioner amadi education director da school asigi principal bu transfer tawkhinaba na koinana DO irambadu khudam gal loinana Maheiroi singna fangle maramasina school asida political gi akhuba meeting pusilaktuna school asigi hena hana leijarami ba academic atmosphere da singna rakliba asi laibak thibani maramasina paliba lenga ga sigi maikai digi positive response ama piraktriba fawba matam kaktana Kakching pumba ban tawragani masida Kakching gi miyamna su Maheiroi singi khanbiduna mateng pangbiu haina appeal tawrkiba lekre Dengarnya mereka ini, ekor itu di mana itu kalau dia bawa budi, kasi itu nanti dia haulaga, tapi apa, kalau haulaga ni haulai, hari ini mereka ini lakukan sendiri. Dengar